welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon ki mahau meng tabi su hamatara mustari maru ngasi imfala pongo pause singi cartoon singda cartoon nisina kari haning niba kari fonong niba mu kari wakal khadang niba haibu do ai miyam da sanunga thamjage ahamada lokhasage koi sangai express ki onthok panida hajuda onthok panida hariba cartoon sidi yengbiyo yam phajaba cartoon ni aji uleba si koi masai magi nupi sina mai ma pureba yu ngaw je poraga lakpani nakan seda angang si leire angang hen nu imanam si kari gino no pas na ngang si kaino ni pis ni kaino mun nong tang emina si ai pathok charke ni pis na haire yu gi athing ba leitre haidana ni pila ni misida thori bani ne larik sutam da nang na english ka lon dana purkhi da thada ge na mai pam ma purak pani ai no pas da mai no pas na hai jong mai ji phai ni ye ga hai nang gi thang ga da badom thangu tawsan na ga pocket to humakanu paisa yaudra bani ana ai ni pisina nupaji ki pocket humba senje mayam ubirangani ye poseda machani tungna noi sinadna mama ga mapaga gi magi dialogue adu magi action do ubuda masasna nok pani hi hi ena ana sisni adu ngasi si koi ni plan mini ana ko yu legalize to gre adu kadai da chana ga da niyo mayam phaido gre district headquarters singda adu greater imphal da adu ga khoi maroina 20 bedet tagi ta tan leiba hotel sing adu foreigner sing lakpada yu yon ba ya bagi adu ga madugi permission piba kadai da hang ba kai to ba ba detail to des makti lak tu adu sil ni pila ni mesi da ma yu tha lak du ne da no pa de chai che ga na pisin da pira ka hom ba gi sen du ni oi de ba se adu na su man nok ning ba su yaw ba du da macha na pa da nok pani ni pisin adum ju ngaw la di section thorang lo khat poina mai pisa ga taw khaw bra haina chek chek to ba adu su oi to kana gu masi na ngaw ring adum nok thok pa chum yaw ba adu gi sen du da u da nga sa gi BVS Sharma sina BV Sharma sina khoi ki ulakpa yam pazaba cartooni haidana ai thamjage mathang de leisina khoi sana lebaki loire dana haibuduni loire dana sida khoi wari sana bani sarkar gi thabak to office ta mai ani adeda amada MLA mantri hoi tupi puse oigalli aduga atais number oibasu yai sida maire lengang na di pung nipan thabak su haidai ne ada haibni maduna lenga ki kangoni dana masina office ki chene bi hai duni ta da na mantri me di na tre wai sana budune da khoi gi pungni pan thabuk su ai da kana ma khar le ga dum khoi biometrics ka lo ba khoi podam yaw ba biometrics nam ma ga dum chathu ura ga ne halam da dum namba du ga dum yaw ye duna du kana ba phangi bra phang da bra duna te duna pungni pan thabuk su hai na ka su suna da ba he thenga lakpa pung baro amar sakra ga lakpa adu pung hom mari da han ba myam yaw da na te sarkar gi thabuk si di adum labuk low the detail tai sakai thabuk di tin ta tolop ti tin ta de haidana dum low myam jon thoknaraga sakai thabuk tu changa di pension phangdoini adigi GPF phangdoini adu gratuity phangdoini myam sidana lupa crore akhoi gi lak ta leina ba thabuk myam ma tongnari duni ana khoi ni haina bodo sakai gi thabuk low dore permanent low dore adu lo di khoi khabar da adigi atai media da hingol jonjari low jonjari hedana dum advertise torani adigi film ni leise aduna thabak subagi changse yam phajana sudre haibagi information ama leiba adu urakanda ni ngasai cartoon sina myam da message ama piraga pung nipan thabak subdo pung nipan phana thabak suri bra haidana adu thamako wafam duni mathang da leisina khoi pogna pham gi balohe haibuduni balohe sida khoi police ki team sina CBI team sina yenghan ba lakpani MLA mantri ma ada leire adu momon noktna leire adu CBI kangbu singna sola chaki buduni kamai chonge ganda मागी चेसांग मतुंगिनदी माक सेलसादी हाइबनी अदुबु लेरिबा मोंग सिदेना फुरा दोलान फजना हेक्ता महलगा सारगा लेबा अदु हयिंग चेसांग लाक्तोनिना चेसांग लोइ पुथोंनरा कांदा
magi sigi property na sini aigi suna suni aigi nupi property na suni icha na sini aigi movable na immovable property si lei kaina maya utpa maya se sang da puthora da di masagi che sang ni phom oidu na CBI se maya kumaga hangi sinni phajaba mahal dollar ma akogi yumama ye the police amyaure CBI ki khangnaba magi file ama yaure aduga sa ama momono oga leire masagi mantri MLA sina magi se sangi matung ina di mahak sel sa di haibani adu leire mong sina sel sa daga sa de yum kai myam se di am onabo do mana phubang naraga CBI na hanji bagi senduni amna phajaba potuni aduna haji mare se any cashier buiro amoiro sarkar thabok du da magi thagi tolo pangi duga magi leire property du kamai to gi je hek thigalo da myam tama phani Manipur ki leire myam sing je kata de kamai to sa bano kai no na thigalo matam da aduna sugumba se sang da phadana semaga leiba maduna khoi kaimta to bangam da CBI na maya kumaga hankiba madugi sinni am phajaba sisu cartoon ne thamjage mathang leisina hoilan baugi as loire dana haiduni Jadi apa jaba aku kiki noni Menteri MLA yaure magi matung in bama yaure aduga mai thare ga aku ki Manipur ki map sini ma thung je khanga toroga si posi akoi oza sangai gi oza BBS te aya motum yawe Manipur ima ki map se toroka na makha da mai hoba ima duna laurokpa adeda mana hare yamna haung na thong jage haine masagi Menteri MLA oidoni praja sin yamna haung na thong jage ne Menteri MLA sinaiba Thongbiyu sar thongbiyu na aji Manipur se thongdokpui mong ne Manipur je mai chai tha tare hanjale kayamta waji waroishina ma khoi ji kayamta purappa ngamdri awna sidai dane lan leptri subam mom leitaba myoi cha ke ama haji sho khoi relief camp da leidana leiba mya ma yawi adu film dane Manipur se adum mai thakta leibagi senduni ulebu siam phajaba man hai ne am haung thongjage na ana thongbiyu sar thongbiyu haidana Yang phajaba message pe ba sisu cartoon ne thamjage pathang de leis nei Excel Express ki nei re haibaduni nei re haib sida khoi ama ngang china machu tare ki firan paire mama na kon pheng ga leire aduda macha sin hare ai khoi na prek paidana ehing nungtil sangdana honari se lengak si halakna ba oidoi malena ara harak kun de mama sin ai mioi ba haib se aka gomni lakhini makhoi sumatam laoba ya dena Ana haji leire bichi pen da ba sarkar sta pen da ba praja sina pen da ba dunia lai se duna akhoi na ngasi law na khung to se moi sarkar halak na bra election gi da moi keno to na bra na hangak pa da mama sina bungo mioi ba si dine kaim khalunu aka kumni lakhini akhoi si matam biba pham nate leire ba lenga leiba chim se sesum adum loine na leida ba nate ahong ba lakhani haidana masa singa themjan ba adum ba sin utpa cartooni haidan thamjage pathang da leisna khoi Naral Todangi, Hawa do Lerangdo Duni, Hawa do Lerangdo Sida Koi, Magsagi Halani, Masuga, Akroni, Mapuga, Maben Ray Sandabuduni, Hindi Gra Brangangi, Mayang Isudo, Lai Haidori and Hindi Gang Basidi Mai, Masagi, Mama Loni, Dum Lacia, Teda, Masahan, no Kangdom, Hindi Galoladi, English Galoladi, and Nakogi, English Masan, English Lodi, As, English Brangangi, I am Haido Malina, Mangasai, Masudu, Mayang Oiba. Macha nupi akhoi gi do mayang na mayum pan gi bhai tai adani macha lakpa du da masu lakpa du da unaba wari batai sana bu da Hindi ga breng ngangi mayang isudu lai haidori hena ana Hindi nganga di lai haiba aduga sona kan di mai macha nupi do mayang da thajan unja to urabani na thajo yo de na te adum lai grabani na yum pan grabani na ana sai da Hindi ngang bu du da yam haire na han na khanjabagi senni pathang de laisina khoi People's Chronicle kini People's Chronicle ki twist article lana mayam sida wa ngang bane we elected haitare magi escort nga aga leire mayam si meeting ni just imagine separation ana ngang wada haiduk suduk ki just imagine separation our is nation's past akhoi gidi keno ga nation past party second and finally your family aduga nakhoi yum gi khanbana is not all desirable ado masi akhoi na khudam ekta pamba ado desire oba potu di nate aduna zi issue sida ngangpham khang ta ba soirak pa yawba adum so yawdo ba nate aduna sida akhoi party de our nation's past party ado finally your family and it is not all desirable no gi asi apa manatro no na pa mi se an hai ba aduna sumbagi haji mayam da utpa wangang da su sum mayam leiba ado potu ni
Arang asigi dia dumba ELITETV ki test of cartoon ni mahau patang asal lechenjere meng tabiru semua bukan aku menjaga na kani na betani jadi pinebis. Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.